Oi, nangido ayu siti natra yam thula thoro mapanda. Sintha hiblambadagi pukhogatli aduga yam phingna mapanda thurai. Kaino numit yumbasida koilaw loiduba. Alex na nangna kay hagige ayu school su jalhandaba aduga kemta su hairtaba. Sintha hairap nga Alex na kana korokpadugi sauningbasu fatribani. Kaino aibu nangwanda kari haikrage ngihakta tumge tawbase yetkraponi khoidokse yam sauningida. Hey, Shono, adudani sono chubi haridoina. Ngarang nangna ngasi sangom khe honi haba natro. Adugi school su jatrini. Aduga kemta su hairtaba. Kadaino puthoro charage. Sintha saurambaga loina phakre makhada phamtharaga Alex ta yingduna no Kaino nangna noktanaga amuk leidiba puthoro sasat. Sinthana kaidagi sangum kreno aina mama binada hajinabane nang laknagena adugi thawini school chatriba thibongla. Alex di ikai boy shouting boy ikabasum helai. Sintha di pukpai kinokli madu uraga amuk ne hena shouting ba haibadu oikre. Sintha gi masamda lamaga phoirai. Nang usitaba angang nang ngonda laknaba. Kaino phono nang ngorba thado naye. Sintha su Alex ki samda lamaga phoirai. Sam phoinaramba khuttu thadoknai amukoi tan tanaraga phunari. Numit yungbaduda pikta pikliba angang macha dawna. Shomdana class manungda ochana larik kana ta'i. Ngan bohigi party dudi larik yengba saraga makhada makoktu nontaraga wari mulli. Lembaga pikiga di yaudi wari du tabadi tai. Ngan bana nangna number da piyu haibada adum phajana harauna pirakbra. Abungna o mochindo khungmuk tumaga mapiga da ororo taraga piriye chumbro bai. Chinglena chume nang naido piriye dumaina sakpham magaraga. Machindo khumaga amuk loina nokjari ocha takine haina supakhatli mamittu huran badawna kirup su amuk yengli. Ngan bana minnai simsidi sasa thairo adu haibada nuisiradra. Chinglena wasai nai khadudi. O noi gisi aibu karim nei begai ne. Fare hairano number gada pirano yare. Abungna bye piro no number do ayo do ne piro. Julia ga ani harga goithage. Aishu ngasi number do lawre do ne. Wachi ngangna dana class to su loikre. Break ki matam ore party du punna thore ngan bana oide achapo ko mo ko nupi shu andaba noi na pane pirakpa pisana te. Abungna aikhoi hero sidi sawga yam hairamena fare kongdrade kari upai le. Chinglena os vai sawnume abungna sumphangi torine. O number do harau na pire nangi pukningi warundu su number thaba horamabane. Film di nangna sana dum tajaro. Nganba momonong lai adu ngasaina adum haiba yatra chakhandana amuk thamini ne. Lembana yarse number fanglaba natra piro adu de chapoto khongodana lambana yatre nangna pijane na chaksu pukthana charakte. Party du nok tana kentilom de chatkre. Thanil su break ki matam oraduna tawfang khangdadana mathanta campus ki mi leitaba jaga amada lai. Tasengna Thanil school chaningdrabani handak maraksi mi shu kaya loina ningde. Nupasingnasu hekta laknarai sinasu bit leitrabani lairik tamba toklage haina fau khallabani adubu mapaki bagi kashu haijadrabani. Hai nathanda kithorino. Thanil tungda sat onthorai. Ai sumphamambane isa khara numaitaba adugi ithanda lairambanida. Ada kaiming kauge sumtinase ai nanga tinaninba kuirabane. Aigi ming Priya sekmaidagi. Yai kishu kaide aigina Thanil khongjomdagi. Sakka minga yam chanai
ꯑꯗꯣ ꯅꯪ ꯕꯣꯔꯗꯤꯡ ꯂꯩꯔꯣꯏꯗ꯭ꯔꯣ? ꯂꯩꯔꯣꯏꯗ, ꯇꯜꯂꯦ. ꯑꯩꯈꯣꯏ ꯕꯕꯥꯅꯗꯤ ꯂꯩꯌꯣ ꯍꯥꯏꯕꯅꯤ. ꯑꯩꯅ ꯌꯥꯗꯕ, ꯇꯜꯂꯦꯅ. ꯅꯪ ꯂꯩꯗꯣꯏꯔꯣ? ꯂꯩꯁꯤꯔꯅ ꯈꯜꯂꯤꯅꯦ. ꯅꯪꯁꯨ ꯂꯩꯁꯤ ꯄꯨꯟꯅ. ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯄꯤꯔꯛꯑꯣ, ꯄꯥꯎ ꯐꯥꯎꯅꯁꯦ. ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯁꯨꯝ ꯊꯥꯒꯦꯅ ꯈꯜꯂꯦ ꯑꯦꯛꯖꯥꯝꯁꯦ. ꯑꯗꯨ ꯈꯪꯗꯦ, ꯃꯑꯣꯡ ꯌꯦꯡꯒꯦ. ꯌꯥꯏ, ꯍꯣꯔꯦꯟ ꯀ꯭ꯂꯥꯁꯇ ꯄꯤꯔꯒꯦ ꯅꯝꯕꯔꯗꯣ. ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯅꯤꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯁꯨ ꯂꯣꯏꯔꯗꯨꯅ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯏ. ꯑꯣꯖꯥ ꯃꯊꯪ ꯃꯊꯪ ꯆꯪꯗꯨꯅ ꯃꯥꯒꯤ ꯁꯕꯖꯦꯛꯀꯤ ꯇꯥꯛꯀꯗꯕꯁꯤꯡ ꯇꯥꯛꯂꯤ. ꯁꯤꯟꯊꯥꯁꯨ ꯆꯥꯛ ꯊꯣꯡꯕꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯏ. ꯑꯦꯂꯦꯛꯁ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯅꯤ ꯂꯥꯛꯂꯤꯕꯗꯨ. ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯃꯤ ꯄꯨꯈ꯭ꯔꯤꯗꯨ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯅ ꯊꯝꯕ ꯏꯁꯤꯡꯅꯤ. ꯑꯦꯂꯦꯛꯁꯁꯨ ꯁꯤꯟꯊꯥ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯈꯪꯕꯒꯤ ꯂꯣꯟꯅ ꯇꯨꯡꯗ ꯏꯟꯅꯔꯛꯇꯨꯅ ꯇꯞꯅ ꯂꯥꯛꯏ. ꯁꯤꯟꯊꯥꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯈꯤꯕꯒ ꯂꯩꯇꯨꯝ ꯑꯆꯧꯕ ꯑꯃ ꯊꯥꯗꯔꯛꯏ. ꯁꯤꯟꯊꯥꯅ "ꯏꯃꯥ!" ꯁꯤꯟꯊꯥ ꯏꯁꯤꯡꯅ ꯃꯁꯥꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ. ꯃꯗꯨ ꯎꯕꯗ ꯑꯦꯂꯦꯛꯁꯇꯤ ꯍꯔꯥꯎꯅ ꯋꯥꯟꯊꯒꯩ ꯅꯣꯛꯂꯤ. ꯁꯤꯟꯊꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ, ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ. "ꯁꯤ ꯌꯦꯡꯉꯨ, ꯂꯣꯏ ꯆꯣꯠꯂꯦ. ꯀꯩ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ ꯅꯃꯥꯏꯗꯣ? ꯅꯪ ꯑꯦꯂꯦꯛꯁ ꯀꯔꯦꯝꯅꯅ. "ꯅꯪ ꯍꯥꯏꯁꯦ ꯑꯩꯕꯨꯔꯣ? ꯑꯩ ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯅ. ꯁꯪꯒꯣꯝ ꯈꯦꯔ ꯄꯤꯖꯗꯕꯒꯤꯅꯦ, ꯈꯂꯛ ꯄꯦꯜꯂꯤ." ꯁꯤꯟꯊꯥ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ. ꯏꯁꯤꯡꯗꯨ ꯕꯕꯞ ꯁꯣꯛꯂꯒ ꯆꯠꯈ꯭ꯔꯦ. ꯉꯔꯥꯡ ꯇꯨꯁꯤꯟꯕꯒꯤ ꯈꯣꯡꯗꯨꯁꯨ ꯅꯥꯕ ꯐꯠꯇ꯭ꯔꯤꯕꯅꯤ. ꯈꯣꯡꯗꯨ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯇꯧꯗꯨꯅ ꯏꯁꯤꯡ ꯄꯨꯔꯒ ꯆꯠꯈꯤꯕꯗꯨ ꯑꯦꯂꯦꯛꯁ ꯌꯦꯡꯂꯤ. ꯂꯛꯈꯩ ꯂꯛꯅꯔꯨꯔꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ. ꯁꯤꯟꯊꯥꯕꯨ ꯇꯥꯟꯅꯩ. "ꯁꯣꯅꯣ, ꯁꯥꯎꯔꯅꯨ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯀꯗꯥꯏ ꯏꯁꯤꯡꯗꯣ? ꯑꯩ ꯄꯨꯕꯤꯒꯦ. ꯅꯪ ꯈꯣꯡꯁꯨ ꯅꯥꯔꯤꯗꯣ." "ꯅꯪꯉꯣꯟꯗ ꯄꯨꯕꯤꯌꯨ ꯍꯥꯏꯗꯦ. ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯌꯥꯔꯦ, ꯀꯧꯕꯤꯔꯛꯀꯅꯣ ꯑꯝꯇ." ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯤꯟꯊꯥꯗꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ. ꯑꯦꯂꯦꯛꯁꯁꯨ ꯋꯥ ꯈꯨꯝꯐꯝ ꯈꯪꯗꯕꯤ ꯂꯩꯍꯧꯏ. ꯕꯤꯅꯥꯅ "ꯕꯨꯝꯊꯤ, ꯀꯩꯒꯤꯅꯣ ꯏꯆꯥ ꯊꯣꯏꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯁꯦ? ꯐꯤꯔꯣꯟꯒꯁꯦ ꯂꯣꯏꯅ ꯆꯣꯠꯂꯦ. ꯅꯪ ꯀꯩꯗꯧꯔꯨꯔꯒꯦ ꯑꯃꯨꯛ? ꯅꯍꯥꯟꯈꯩꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯑꯗꯨꯝ ꯆꯪꯉꯛꯄꯅꯤ. ꯉꯁꯤꯗꯤ ꯆꯪꯉꯛꯇ꯭ꯔꯤꯅꯦ." "ꯑꯩꯅ ꯂꯛꯅꯔꯨꯕ. ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯂꯤꯀꯥꯟꯗ ꯂꯩꯇꯨꯝ ꯊꯥꯗꯔꯨꯔꯦ, ꯑꯗꯨꯒꯤꯅꯦ." "ꯅꯪꯅ ꯑꯉꯥꯡꯁꯦ ꯍꯦꯛꯇ ꯁꯥꯎꯍꯟꯕ. ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨꯀꯣ. ꯅꯨꯡꯁꯤꯗ꯭ꯔꯣꯁꯦ? ꯃꯤꯒꯤ ꯑꯋꯥꯕꯅ ꯈꯪꯉꯤꯕ. ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯃꯤꯅꯨꯡꯁꯤꯅ ꯆꯥꯎꯔꯤꯕ. ꯑꯩꯗꯤ ꯊꯣꯏꯁꯦ ꯏꯃꯧ ꯑꯣꯏꯗꯣꯔꯤꯕꯅꯤ. ꯅꯨꯡꯁꯤꯖꯈ꯭ꯔꯦ." ꯃꯃꯥꯅ ꯁꯤꯟꯊꯥꯕꯨ ꯃꯃꯧ ꯑꯣꯏꯅꯤ ꯍꯥꯏꯕꯗꯨ ꯍꯔꯥꯎꯖꯔꯤ. ꯖꯦꯅꯤꯇꯥ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ. ꯃꯆꯥꯅ ꯐꯤꯔꯣꯜ ꯆꯣꯠꯂꯒ ꯂꯥꯛꯄꯗꯨꯗ. "ꯍꯩꯃ, ꯊꯣꯏ, ꯀꯩꯅꯣ ꯐꯤꯔꯣꯜꯒ ꯂꯣꯏꯅ ꯆꯣꯠꯂꯤꯗꯨꯅ? ꯀꯩꯗꯧꯔꯦ? ꯄꯨꯈ꯭ꯔꯤꯗꯒ ꯇꯥꯁꯤꯜꯂꯨꯔꯕꯣ ꯅꯪꯕꯣ?" ꯁꯤꯟꯊꯥ ꯄꯦꯔꯤ ꯄꯦꯔꯤ. "ꯃꯁꯤꯒꯤ ꯍꯌꯤꯡ ꯃꯥꯟꯕ ꯑꯉꯥꯎꯕꯁꯦ ꯑꯁꯤꯅ ꯂꯩꯇꯨꯝ ꯊꯥꯗꯔꯛꯏꯕ ꯏꯁꯤꯡ ꯁꯣꯛꯂꯤꯀꯥꯟꯗ." "ꯏꯍꯦ, ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ." ꯁꯤꯟꯊꯥ ꯀꯞꯃꯥꯡ ꯇꯧꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯖꯦꯅꯤꯇꯥꯁꯨ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯂꯩꯍꯧꯏ. ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯂꯥꯛꯏ. "ꯍꯜꯂꯣ, ꯀꯩꯅꯣ ꯐꯣꯟ ꯇꯧꯔꯛꯏꯗꯤ? ꯇꯧꯕꯤꯔꯛꯀꯅꯨ, ꯊꯝꯃꯣ." ꯃꯍꯤꯔꯦꯟꯅ. "ꯊꯣꯏ, ꯁꯥꯎꯔꯅꯨꯕ. ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯗꯗꯥ ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯏꯒꯦ. ꯍꯧꯖꯤꯛ ꯑꯩ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯌꯦ. ꯊꯣꯔꯛꯑꯣ. ꯑꯩ ꯊꯕꯛ ꯂꯣꯏꯔꯒ ꯅꯣꯏꯔꯣꯝꯗ ꯍꯥꯏꯊꯔꯛꯏꯅꯦ. ꯌꯨꯝ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯔꯅꯤ. ꯆꯠꯊꯣꯔꯛꯑꯣ." ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯔꯒ ꯑꯗꯨꯝ ꯐꯩ. ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯗꯦ, ꯂꯩꯊꯣꯛꯄꯁꯨ ꯍꯩꯇꯦ. ꯁꯤꯟꯊꯥ ꯐꯣꯟꯗꯨ ꯊꯝꯂꯒ ꯊꯣꯡꯒꯥꯟꯗ ꯊꯣꯔꯛꯏ. ꯈꯔ ꯃꯃꯥꯡꯋꯥꯏꯗ ꯃꯍꯤꯔꯦꯟꯒꯤ ꯒꯥꯔꯤ ꯂꯩꯔꯤꯕꯗꯨ ꯎꯏ. ꯃꯍꯤꯔꯦꯟꯁꯨ ꯁꯤꯟꯊꯥ ꯊꯣꯔꯛꯄ ꯎꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯁꯤꯟꯊꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ. ꯃꯍꯤꯔꯦꯟ ꯇꯞꯅ. "ꯊꯣꯏ, ꯀꯧꯕꯤꯔꯛꯀꯅꯨ. ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯕꯕꯥ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ. ꯃꯤꯅ ꯎꯔꯒ ꯐꯖꯗꯦ. ꯆꯪꯉꯒꯦ." "ꯊꯣꯏ, ꯁꯥꯎꯔꯅꯨ. ꯗꯗꯥ ꯂꯥꯜꯂꯦꯕ. ꯑꯩ ꯉꯔꯥꯡ ꯊꯕꯛ ꯌꯥꯝꯃꯟꯈꯤꯕꯒꯤ ꯑꯗꯨꯒꯤꯅꯦ. ꯌꯨꯝ ꯍꯜꯂꯛꯄꯗꯁꯨ ꯊꯦꯡꯉꯦ. ꯅꯪ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯔꯣꯏꯅ ꯗꯗꯥ ꯐꯣꯟꯗꯣ ꯇꯧꯔꯛꯇ꯭ꯔꯕꯅꯦ. ꯂꯥꯟꯅ ꯈꯟꯒꯅꯨ." ꯁꯤꯟꯊꯥ ꯀꯦꯁꯤꯟꯅꯔꯛꯏ. "ꯌꯥꯔꯦ. ꯗꯗꯥꯅ ꯐꯣꯟ ꯄꯥꯏꯔꯒ ꯁꯪꯗ꯭ꯔꯗꯤ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯨꯡꯁꯤꯗꯦꯆꯣ." "ꯑꯗꯨ ꯗꯗꯥꯁꯨ ꯂꯥꯜꯂꯦ ꯍꯥꯏꯁꯤꯗꯤ. ꯅꯪꯅ ꯁꯥꯎꯈꯤꯕꯗꯣ ꯗꯗꯥꯁꯨ ꯈꯪꯉꯤ. ꯑꯗꯨꯅ ꯊꯦꯝꯕ ꯂꯥꯛꯏꯅꯦ ꯅꯅꯥꯛꯇ. ꯑꯗꯣ ꯁꯥꯎꯕ ꯐꯅꯕ ꯗꯗꯥ ꯕꯥꯄꯤ ꯇꯧꯕꯤꯒꯦ." ꯁꯤꯟꯊꯥ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯛꯇ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ. "ꯑꯌꯥ, ꯗꯗꯥ, ꯅꯪ ꯉꯥꯎꯔꯛꯀꯅꯨꯀꯣ. ꯂꯝꯕꯤꯅꯦꯁꯦ."
ꯃꯤꯅ ꯇꯥꯈ꯭ꯔꯗꯤ ꯑꯩ ꯁꯥꯎꯕꯒ ꯂꯣꯏꯅ ꯐꯔꯦ ꯁꯥꯎꯖꯔꯔꯣꯏ ꯃꯍꯤꯔꯦ ꯂꯛꯅꯔꯛꯏ ꯄꯞꯄꯤ ꯇꯧꯒꯦ ꯍꯥꯏꯕꯒꯤꯔꯣ ꯁꯥꯎꯕ ꯐꯔꯤꯁꯦ ꯅꯠꯇꯦ ꯀꯩꯁꯨ ꯑꯗꯨꯗ ꯌꯨꯝ ꯌꯧꯕ ꯊꯦꯡꯉꯅꯤꯌꯦ ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯦ ꯌꯨꯝ ꯍꯜꯂꯣ ꯑꯩꯁꯨ ꯆꯪꯉꯒꯦꯕ ꯉꯥꯏꯈꯣ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯄꯅꯦ ꯅꯪꯒꯤ ꯁꯦ ꯌꯥꯝꯗꯦ ꯁꯤꯟꯊꯥ ꯑꯆꯥꯄꯣꯠꯇꯣ ꯂꯧꯔꯒ ꯆꯪꯉꯛꯏ ꯃꯍꯤꯔꯦꯟꯁꯨ ꯆꯠꯈ꯭ꯔꯦ ꯁꯤꯟꯊꯥꯅ ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯗ ꯑꯣꯏ ꯅꯪ ꯉꯥꯏꯈꯣ ꯁꯤꯟꯊꯥ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯃꯆꯤꯟꯗꯨ ꯐꯩꯅ ꯄꯩꯇꯛ ꯌꯦꯡꯉꯝꯃꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ ꯑꯦꯂꯦꯛꯁꯅ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯍꯧꯅꯨꯗ ꯑꯩꯅ ꯉꯥꯏꯈꯣ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣꯅ ꯁꯤꯟꯊꯥ ꯍꯟꯗꯛꯁꯨ ꯈꯨꯝꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯠꯂꯤ ꯁꯣꯅꯣ ꯆꯨꯕꯤ ꯅꯪ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣꯕ ꯀꯅꯥꯅꯣꯕ ꯏꯁ ꯅꯨꯄꯥꯅꯒ ꯑꯆꯥꯄꯣꯠꯀ ꯄꯤꯔꯝꯃꯤ ꯃꯥꯜꯂꯤꯅꯦ ꯁꯤꯟꯊꯥꯅ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯃꯤꯅꯤ ꯃꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯑꯦꯂꯦꯛꯁꯁꯨ ꯇꯥꯟꯅꯔꯨꯗ꯭ꯔꯦ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯂꯥꯏꯔꯤꯛꯇꯨꯅ ꯃꯥꯡꯗ ꯊꯝꯂꯒ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯝꯂꯤ ꯉꯁꯥꯏꯒꯤ ꯅꯝꯕꯔ ꯄꯤꯔꯛꯄꯗꯨ ꯐꯣꯟꯗꯨꯗ ꯁꯦꯚ ꯇꯧꯏ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ ꯉꯥꯟꯕꯅ ꯍꯥꯏ ꯂꯤꯂꯤ ꯅꯠꯇ꯭ꯔꯣ ꯃꯦꯁꯦꯖꯇꯨ ꯍꯜꯂꯛꯇꯦ ꯑꯁ ꯍꯜꯂꯛꯇꯦ ꯐꯣꯟ ꯇꯧꯒꯦꯁꯨ ꯏꯀꯥꯏꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯕꯣ ꯐꯣꯟ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯔꯁꯤꯔꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯏ ꯉꯥꯟꯕ ꯍꯔꯥꯎꯅ ꯃꯦꯁꯦꯖꯇꯨ ꯌꯦꯡꯉꯤ ꯑꯣꯏ ꯃꯤꯅꯥꯏ ꯅꯝꯕꯔ ꯄꯤꯈꯤꯕꯗꯒꯤ ꯌꯥꯝ ꯄꯣꯡꯈ꯭ꯔꯦꯗ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯆꯪꯉꯛꯑꯣ ꯂꯦꯝꯕꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯣꯏꯔꯝꯃꯤ ꯉꯥꯟꯕꯅ ꯑꯁ ꯃꯤꯅꯥꯏ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯍꯔꯥꯎꯔꯨꯔꯤ ꯉꯥꯟꯕ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯆꯪꯉꯤ ꯃꯦꯁꯦꯖ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯔꯝꯗ ꯄꯜꯂꯒꯁꯨ ꯆꯩꯅꯔꯝꯃꯤ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯤ ꯉꯥꯟꯕꯅ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯌꯥꯅꯤ ꯌꯥꯍꯧꯊꯦꯡ ꯆꯪꯕꯤꯔꯣ ꯄꯨꯝꯃꯦ ꯃꯅꯝꯗꯣ ꯑꯗꯨꯅꯦ ꯉꯁꯥꯏꯈꯩ ꯀꯩꯗꯧꯔ ꯂꯩꯒꯦ ꯌꯥꯝ ꯗꯤꯃꯥꯟ ꯑꯣꯏꯕꯒꯤ ꯋꯥꯔꯥ ꯗꯤꯃꯥꯟ ꯌꯥꯝ ꯁꯥꯔꯛꯑꯗꯤꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯃꯆꯨꯒꯤ ꯅꯝꯕꯔ ꯐꯪꯉꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏ ꯀꯥꯎꯕꯤꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯌꯦꯡꯋꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯕꯣ ꯉꯥꯟꯕꯅ ꯌꯥꯔꯦ ꯄꯣꯏꯟꯗ ꯂꯥꯛꯁꯦ ꯃꯇꯝ ꯄꯥꯝꯃꯨꯏ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯁꯦ ꯁꯤꯗꯣꯛꯄꯤ ꯂꯣꯏꯔꯦꯅꯦ ꯍꯌꯦꯡꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯦꯂꯦꯛꯁ ꯍꯣꯏꯗ ꯆꯠꯄꯗꯣ ꯒ꯭ꯔꯨꯞꯇꯁꯨ ꯊꯣꯔꯛꯇꯦ ꯁ꯭ꯀꯨꯜꯁꯨ ꯂꯥꯛꯇꯦ ꯑꯃꯨꯛ ꯁꯤ ꯂꯩꯔꯝꯗꯅꯀꯣ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯀꯣꯜ ꯕꯦꯛꯁꯨ ꯇꯧꯔꯛꯇꯦ ꯃꯤꯅꯥꯏꯗꯣ ꯄꯨꯔꯥ ꯗꯤꯃꯥꯟꯅꯤ ꯑꯃꯨꯆꯥꯎꯗꯒꯤ ꯈꯔ ꯍꯦꯜꯂꯦ ꯉꯥꯟꯕꯅ ꯌꯥꯔꯦ ꯑꯉꯧꯕ ꯃꯔꯛꯇ ꯑꯃꯨꯕ ꯌꯥꯎꯔꯨꯕꯒꯤ ꯗꯁꯥꯅꯤ ꯑꯗꯣ ꯑꯌꯨꯛꯇ ꯆꯠꯁꯤꯔꯣ ꯆꯥꯛꯇꯣ ꯑꯦꯂꯦꯛꯁ ꯍꯣꯏꯗ ꯑꯣꯏꯅ ꯆꯥꯎꯔꯁꯦ ꯑꯦꯟꯁꯥꯡꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔ ꯄꯨꯈ꯭ꯔꯁꯦ ꯍꯣꯏ ꯌꯥꯏ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯄꯥꯔꯇꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯊꯤ ꯉꯥꯡꯅꯔꯤ ꯉꯥꯟꯕꯅ ꯑꯦꯂꯦꯛꯁꯇ ꯀꯣꯜ ꯇꯧꯏ ꯄꯥꯏꯔꯛꯇꯕꯗꯨꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯍꯌꯦꯡꯒꯤ ꯋꯥꯐꯝ ꯏꯔꯒ ꯊꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯂꯤꯂꯤꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯂꯩꯔꯝꯃꯤ ꯉꯥꯟꯕ ꯍꯔꯥꯎꯅ ꯃꯦꯁꯦꯖꯇꯨ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯂꯤꯂꯤꯅ ꯍꯥꯏ ꯃꯥꯅꯦ ꯀꯅꯥ ꯉꯥꯟꯕꯁꯨ ꯔꯤꯄ꯭ꯂꯥꯏ ꯁꯠ ꯄꯤꯁꯤꯜꯂꯤ ꯑꯩ ꯉꯥꯟꯕꯅꯦ ꯆꯤꯡꯂꯦꯟꯗ ꯑꯩꯅ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯂꯧꯕꯤꯌꯨꯅ ꯂꯧꯍꯟꯕꯅꯦ ꯌꯥꯝ ꯀꯥꯏꯕ꯭ꯔꯥ ꯑꯣ ꯈꯪꯉꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯌꯥꯏꯌꯦ ꯃꯦꯁꯦꯖ ꯊꯥꯅꯔꯝꯕꯗꯨ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯊꯥꯅꯤꯜ ꯀꯣꯛꯆꯤ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟꯗ ꯃꯤꯀꯞ ꯊꯣꯔꯛꯏ ꯐꯣꯟꯗꯨ ꯀꯅꯥꯅꯣ ꯌꯦꯡꯗꯕꯤ ꯁꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯊꯥꯅꯤꯜ ꯅꯠꯇ꯭ꯔꯣ ꯑꯩ ꯄ꯭ꯔꯤꯌꯥꯅꯤ ꯉꯁꯥꯏ ꯅꯝꯕꯔ ꯂꯧꯕꯗꯣ ꯊꯥꯅꯤꯜꯅ ꯑꯧ ꯃꯥꯅꯦ ꯁꯤ ꯅꯪꯒꯤ ꯅꯝꯕꯔꯔꯣ ꯄ꯭ꯔꯤꯌꯥꯅ ꯃꯥꯅꯦ
ꯁꯦꯞ ꯇꯧꯁꯤꯜꯂꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯂꯥꯏꯔꯤꯛ ꯄꯥꯔꯤꯔꯣ ꯑꯁ ꯀꯥꯏꯗꯒꯤ ꯂꯥꯏꯔꯤꯛꯅꯣ ꯄꯥꯗꯦꯗ ꯇꯨꯝꯃꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯒꯤ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯄꯨꯡ 2 ꯍꯧꯒꯠꯂꯣꯗꯅ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯦꯅꯨꯒꯤ ꯋꯦꯇꯤꯡ ꯐꯥꯎꯖꯤꯜꯂꯛꯏ ꯊꯥꯅꯤꯜꯗꯨ ꯌꯦꯡꯉꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯕꯦꯅꯨ ꯑꯣꯏꯔꯝꯕꯗꯨꯗ ꯚꯥꯏ ꯑꯩ ꯊꯝꯃꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯏꯃꯥꯟꯅꯕꯤ ꯑꯃ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯑꯝꯇ ꯄꯥꯏꯒꯦ ꯍꯣꯏ ꯁꯥꯟꯅꯖꯔꯣ ꯑꯩꯁꯨ ꯊꯝꯃꯒꯦ ꯄ꯭ꯔꯤꯌꯥ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯊꯥꯅꯤꯜ ꯕꯦꯅꯨꯒꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯋꯦꯇꯤꯡ ꯂꯩꯔꯝꯕꯗꯨ ꯀꯔꯤꯃꯇ ꯁꯥꯎꯗꯦ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯦꯅꯨꯅ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯋꯦꯇꯤꯡ ꯂꯩꯗꯨꯅ ꯀꯅꯥꯒ ꯁꯥꯟꯅꯔꯤꯅꯣ ꯊꯥꯅꯤꯜꯅ ꯑꯩꯗꯣ ꯀꯣꯛ ꯆꯤꯛꯄ ꯑꯗꯨꯏ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯤ ꯋꯥꯗꯅ ꯏꯃꯥꯟꯅꯕꯤ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯦ ꯑꯗꯨꯗ ꯁꯥꯟꯅꯔꯝꯕꯅꯦ ꯁꯥꯎꯅꯨ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯁꯥꯎꯏ ꯍꯥꯏꯈꯤꯕ꯭ꯔꯅꯦ ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯦꯗ ꯁꯥꯎꯔꯝꯗꯧ ꯃꯥꯟꯕ ꯑꯗꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯗ ꯆꯥꯔꯗꯧꯅꯦ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ ꯅꯪ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯐꯣꯟ ꯇꯧꯔꯛꯄꯅꯦ ꯑꯣ ꯑꯗꯨꯗꯤ ꯆꯥꯎꯔꯣ ꯑꯩꯁꯨ ꯆꯥꯛ ꯂꯣꯏꯔꯕ ꯌꯦꯡꯉꯨꯒꯦ ꯊꯝꯃꯒꯦ ꯕꯦꯅꯨꯅ ꯋꯥ ꯈꯨꯝꯒꯦ ꯇꯧꯕꯒ ꯐꯣꯟ ꯀꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯍꯟꯗꯛ ꯊꯥꯅꯤꯜꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯏꯕꯦꯌꯥꯏ ꯐꯤꯔꯣꯟ ꯑꯁꯦꯡꯕ ꯁꯦꯠꯇꯨꯅ ꯂꯥꯏ ꯙꯨꯞ ꯀꯠꯇꯨꯅ ꯀꯣꯔꯧ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯔꯒ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯑꯌꯨꯛꯀꯤ ꯆꯥꯅꯕ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯤ ꯃꯍꯤꯔꯦꯟꯁꯨ ꯋꯥꯀꯤꯡ ꯍꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛ ꯐꯝꯂꯤ ꯀꯦꯔꯤꯜꯁꯨ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯤ ꯀꯦꯔꯤꯜꯅ ꯊꯣꯏꯕ ꯅꯪ ꯋꯥꯀꯤꯡ ꯍꯜꯂꯛꯑꯕ ꯑꯧ ꯕꯕꯥ ꯍꯜꯂꯛꯑꯦ ꯑꯗꯨ ꯕꯕꯥ ꯉꯁꯤ ꯊꯕꯛ ꯆꯠꯇꯧ ꯂꯩꯕ꯭ꯔꯥ ꯂꯩ ꯀꯩꯗꯧꯔꯦ ꯁꯨꯝ ꯍꯪꯕꯅꯤꯗ ꯃꯉꯥꯟꯗꯣ ꯉꯁꯤ ꯂꯥꯛꯀꯅꯤ ꯑꯩꯅ ꯀꯣꯏꯔꯣ ꯍꯥꯏꯈꯤꯕꯅꯦ ꯕꯕꯥꯁꯨ ꯄꯨꯟꯅ ꯂꯩꯔꯗꯤ ꯐꯩꯗꯅ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯏꯍꯦ ꯑꯗꯨꯗꯤ ꯉꯔꯥꯡꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯊꯕꯛ ꯃꯐꯝ ꯌꯥꯝꯃꯤꯅꯦ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯆꯠꯀꯗꯕ ꯌꯥꯝꯃꯤ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯇꯥꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩ ꯏꯕꯦꯌꯥꯏꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯃꯣꯏ ꯕꯕꯥ ꯆꯥꯁꯤꯗ ꯂꯩꯖꯔꯦ ꯍꯩꯃ ꯊꯣꯏꯕ ꯅꯪꯁꯨ ꯍꯜꯂꯛꯑꯝꯃꯦꯗꯅ ꯅꯪꯒꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯏꯃꯥ ꯄꯨꯊꯣꯔꯛꯑꯒꯦ ꯃꯍꯤꯔꯦꯟꯅ ꯃꯥ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯆꯥꯎꯔꯒꯦ ꯑꯗꯣ ꯉꯁꯤ ꯃꯉꯥ ꯂꯥꯛꯀꯅꯤ ꯑꯩꯅ ꯎꯁꯣꯏ ꯎꯇꯤ ꯄꯤꯖꯅꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯉꯥꯁꯨ ꯊꯣꯡꯗꯣꯏꯅꯦ ꯏꯕꯦꯌꯥꯏꯅ ꯏꯆꯥ ꯃꯉꯥꯜꯗꯣ ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯨꯡꯁꯤꯕꯅꯤ ꯍꯣꯏ ꯊꯣꯡꯒꯦ ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯆꯠꯂꯒ ꯉꯥꯗꯣ ꯑꯆꯧꯕ ꯑꯃ ꯂꯩꯕꯤꯌꯨꯔꯣ ꯀꯦꯔꯤꯜꯅ ꯑꯩꯗꯤ ꯉꯁꯤ ꯊꯕꯛ ꯌꯥꯝꯃꯤꯅꯦ ꯃꯃꯥ ꯅꯪꯕꯣ ꯏꯆꯥ ꯃꯉꯥꯜꯗꯣ ꯂꯥꯛꯑꯒ ꯅꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ ꯉꯥꯗꯨꯅ ꯒꯣꯄꯥꯜ ꯊꯥꯔꯒ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯩꯖꯔꯨꯔꯅꯤ ꯑꯩꯗꯤ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯆꯥꯛꯁꯨ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯣꯇꯦꯜꯒꯤ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯍꯪꯗꯧꯁꯨ ꯂꯩꯔꯤ ꯃꯣꯏ ꯕꯕꯥꯒꯤ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ ꯌꯨꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦꯃꯦ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯒ ꯂꯩꯇꯦ ꯊꯕꯛ ꯃꯤꯒꯤ MLA ꯃꯟꯇ꯭ꯔꯤ ꯐꯥꯎ ꯃꯣꯏ ꯕꯕꯥꯗꯧꯅ ꯆꯤꯜꯂꯝꯕꯣꯏ ꯀꯅꯥꯅꯕꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯒꯤꯅꯤ ꯊꯥꯗꯣꯏꯁꯨ ꯊꯕꯛ ꯍꯜꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒ ꯉꯥꯡꯅꯔꯝꯕꯗꯨꯗ ꯊꯥꯗꯣꯏꯅ ꯀꯩ ꯋꯥꯔꯤꯅꯣ ꯃꯥ ꯏꯕꯦꯌꯥꯏꯅ ꯈꯪꯗꯦ ꯅꯣꯏ ꯕꯕꯥꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯔꯒ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ ꯌꯨꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯅꯤꯡꯗꯦꯌꯦ ꯑꯗꯨꯒꯤ ꯉꯥꯡꯅꯔꯝꯃꯤꯕ ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯀꯞꯅꯤꯡꯕꯁꯨ ꯄꯣꯛꯂꯛꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯤ ꯕꯕꯥ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯅꯤ ꯑꯩ ꯌꯥꯝ ꯋꯥꯔꯕꯅꯦ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯏꯕꯦꯌꯥꯏꯅ ꯆꯪꯉꯣ ꯅꯁꯥꯗꯣ ꯏꯔꯨꯖꯊꯣꯛꯎꯔꯣ ꯈꯔ ꯇꯦꯛꯈꯠꯅꯕ ꯏꯃꯥ ꯅꯪꯒꯤ ꯆꯥꯅꯕ ꯁꯦꯝꯃꯛꯑꯒꯦ ꯀꯦꯔꯤꯜ ꯊꯕꯛ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ ꯃꯍꯤꯔꯦꯟꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯂꯣꯏꯔꯒ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯇꯨꯅ ꯂꯩꯔꯤ
ꯏꯕꯦꯌꯥꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯦꯂꯦꯛꯁꯅ ꯏꯔꯣꯟꯕꯒ ꯆꯝꯐꯨꯠꯀꯗꯣ ꯃꯃꯥꯅ ꯊꯣꯡꯕꯤꯔꯣ, ꯃꯣꯏꯅꯤꯒꯤ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯅꯦ, ꯃꯅꯤꯡꯗ ꯃꯩ ꯍꯧꯒꯠꯂꯒ ꯁꯤꯡꯅ ꯊꯣꯡꯉꯒꯦ, ꯑꯗꯨꯅꯁꯨ ꯍꯥꯎꯕ ꯍꯦꯟꯅꯤ꯫ ꯕꯤꯅꯥꯅ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯃꯥꯟꯅꯕꯈꯩ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗꯨ ꯀꯩꯒꯤ ꯏꯟꯁꯥꯡ ꯂꯩꯔꯛꯑꯣ ꯍꯥꯏꯔꯤꯅꯣ, ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯄꯤꯖꯕ ꯌꯥꯕꯗꯨꯕꯣ? ꯑꯦꯂꯦꯛꯁꯅ ꯑꯩꯅ ꯅꯠꯇꯦ, ꯃꯣꯏꯅ ꯂꯩꯔꯛꯀꯦ ꯍꯥꯏꯕꯒꯤꯅꯦ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯒꯦ, ꯅꯪꯁꯨ ꯁꯤꯡ ꯈꯔ ꯈꯥꯏꯗꯣꯛꯎꯔꯣ ꯅꯣꯏꯒꯤ ꯏꯟꯁꯥꯡꯗꯣ ꯊꯣꯡꯅꯕ꯫ ꯑꯦꯂꯦꯛꯁꯁꯨ ꯁꯤꯡ ꯈꯔ ꯈꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ, ꯐꯣꯟꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯇꯧꯏ꯫ ꯉꯥꯟꯕꯅ ꯑꯂꯣ ꯚꯥꯏ꯫ ꯑꯦꯂꯦꯛꯁꯅ ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯕꯣ? ꯑꯧ ꯂꯥꯛꯇ꯭ꯔꯤꯌꯦ, ꯑꯩꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯃꯣꯏ ꯑꯇꯩꯗꯨꯁꯨ ꯂꯣꯏꯁꯤꯟꯅꯔꯤ ꯍꯥꯏꯕꯅꯦ꯫ ꯑꯣ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯣ, ꯑꯗꯨꯗꯤ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ, ꯊꯦꯡꯉꯅꯤ, ꯍꯣꯔꯦꯟ ꯄꯥꯠꯇ ꯆꯠꯄꯗꯣ ꯊꯦꯡꯅꯦꯕ꯫ ꯑꯗꯣ ꯍꯤ ꯇꯣꯡꯗꯣꯏꯅꯤꯀꯣ? ꯍꯣꯏ ꯇꯣꯡꯍꯟꯗꯣꯏꯅꯦ, ꯁꯠ ꯁꯠ ꯂꯥꯛꯅꯕ ꯇꯧꯔꯣ, ꯊꯝꯃꯒꯦ꯫ ꯉꯥꯟꯕ ꯐꯣꯟꯗꯨ ꯀꯛꯂꯒ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥꯟꯅꯕ ꯑꯇꯩꯗꯨꯁꯨ ꯊꯣꯔꯛꯅꯔꯣ ꯍꯥꯏꯅꯈ꯭ꯔꯦ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯉꯥꯟꯕꯅ ꯃꯧ, ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯄꯩꯁꯥ ꯄꯤꯔꯛꯑꯣ꯫ ꯔꯣꯃꯥꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯃꯅꯝ ꯅꯝꯗ꯭ꯔꯤ, ꯀꯌꯥꯅꯣ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕꯣ? ꯌꯥꯝꯗꯦ, 2K ꯄꯤꯌꯣ꯫ ꯍꯩ ꯌꯥꯝꯃꯜꯂꯤ, ꯁꯦ 500ꯁꯤ ꯄꯤꯒꯦ, ꯑꯗꯨꯛ ꯌꯥꯝꯕꯗꯨ ꯀꯩꯗꯧꯗꯣꯏꯅꯣ? ꯀꯩꯅꯣ ꯃꯥ ꯉꯥꯎꯔꯕꯣ? 2K ꯄꯤꯌꯨ ꯍꯥꯏꯔꯒ 500 ꯄꯤꯒꯦꯌꯦ, ꯌꯥꯔꯦ ꯄꯤꯔꯛꯑꯣ, ꯃꯤꯒꯤ ꯃꯌꯨꯝꯗꯅꯦ ꯆꯠꯂꯤꯁꯦ, ꯀꯩꯅꯣ ꯈꯔ ꯂꯩꯗ ꯌꯥꯔꯤꯕꯣ, ꯑꯦꯟꯁꯥꯡꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔ ꯄꯨꯗꯣꯏꯅꯦ꯫ ꯏꯆꯥꯗꯤ ꯄꯥꯈꯪ ꯐꯥꯔꯛꯄꯒꯤꯔ ꯋꯥ ꯉꯥꯡꯕꯒ ꯌꯥꯝꯅ ꯍꯩꯔꯦꯗ, ꯁꯦ ꯂꯧꯔꯣ ꯂꯧꯔꯣ, ꯑꯗꯣ ꯅꯥꯎ ꯂꯝ ꯍꯦꯟꯕ ꯌꯥꯗꯦꯀꯣ, ꯅꯤꯁꯥ ꯆꯥꯕ ꯌꯥꯗꯦꯀꯣ, ꯃꯃꯥꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯒꯅꯨ, ꯆꯠꯂꯨꯔꯣ, ꯊꯦꯡꯗ꯭ꯔꯤꯀꯥꯟꯗ ꯍꯜꯂꯛꯎ꯫ ꯉꯥꯟꯕ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯤ ꯍꯔꯥꯎꯅ, ꯑꯗꯨꯒ ꯃꯅꯝ ꯅꯝꯍꯟꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ꯫ ꯄꯥꯔꯇꯤ ꯃꯌꯥꯝꯗꯨ ꯊꯦꯡꯅꯔꯒ ꯑꯦꯂꯦꯛꯁ ꯍꯣꯏꯔꯣꯝꯗ ꯄꯨꯟꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯃꯥꯅ ꯁꯦꯝꯃꯛꯄ ꯆꯥꯅꯕꯗꯨ ꯈꯔ ꯆꯥꯔꯤ, ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯊꯩ꯫ ꯕꯦꯃꯥ, ꯄꯄꯥꯒꯤ ꯊꯥꯗꯣꯏ, ꯄꯄꯥ ꯍꯜꯂꯦ, ꯂꯥꯛꯑꯣ ꯅꯪꯒꯤ ꯆꯣꯀ꯭ꯂꯦꯠ ꯂꯩꯔꯛꯑꯦ ꯇꯨ꯫ ꯊꯥꯗꯣꯏ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯕꯦꯃꯥ ꯇꯨꯅꯤꯅꯦ, ꯇꯞꯅ ꯂꯥꯛꯑꯣ꯫ ꯊꯥꯗꯣꯏꯅ ꯄꯄꯥ ꯀꯩ ꯑꯩꯒꯤ ꯆꯣꯀ꯭ꯂꯦꯠ? ꯇꯨ ꯁꯤꯗ ꯂꯩꯔꯦꯁꯦ, ꯄꯄꯥ ꯈꯣꯛꯂꯒ ꯏꯟꯕꯤꯒꯦꯀꯣ꯫ ꯆꯣꯀ꯭ꯂꯦꯠꯇꯨ ꯈꯣꯛꯂꯒ ꯏꯟꯕꯤꯔꯤ, ꯊꯥꯗꯣꯏꯁꯨ ꯍꯔꯥꯎꯅ ꯆꯥꯔꯤ꯫ ꯃꯃꯥꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ, ꯏꯆꯥ ꯃꯊꯟꯅ ꯍꯨꯟꯗꯣꯛꯂꯝꯃꯤꯁꯤꯕꯣ? ꯄꯄꯥ, ꯃꯃꯥꯗꯣ ꯏꯃꯨꯡꯗ ꯂꯩꯌꯦ, ꯄꯄꯥꯅ ꯑꯩ ꯀꯧꯔꯛꯄꯗꯨꯗ ꯆꯦꯟꯊꯣꯔꯛꯏꯅꯦ, ꯑꯩ ꯃꯃꯥ ꯀꯧꯔꯛꯀꯦ꯫ ꯌꯥꯔꯦꯗ, ꯄꯄꯥꯅ ꯁꯨꯝ ꯍꯪꯕꯅꯦ꯫ ꯌꯥꯗꯦ ꯀꯩꯁꯨ ꯄꯄꯥ, ꯑꯩ ꯃꯃꯥ ꯀꯧꯔꯛꯀꯦ, ꯄꯄꯥ ꯁꯤꯗ ꯂꯩꯔꯝꯃꯣꯕ꯫ ꯊꯥꯗꯣꯏ ꯃꯄꯥꯅ ꯄꯝꯂꯤꯕꯗꯨ ꯀꯨꯝꯊꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ, ꯑꯗꯨꯒ ꯏꯕꯦꯌꯥꯏꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯒ ꯊꯣꯔꯛꯏ꯫ ꯃꯃꯥ ꯂꯥꯛꯑꯣꯕ, ꯄꯄꯥ ꯊꯕꯛ ꯍꯜꯂꯛꯑꯦ, ꯄꯄꯥꯅ ꯃꯃꯥ ꯎꯗꯦꯌꯦ, ꯑꯗꯨꯅ ꯃꯃꯥ ꯅꯪ ꯄꯄꯥꯗ ꯇꯧꯀꯣ꯫ ꯊꯥꯗꯣꯏꯅ ꯃꯃꯥꯕꯨ ꯆꯤꯡꯉꯒ ꯊꯣꯔꯛꯄꯗ ꯃꯄꯥ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯄꯄꯥ, ꯄꯄꯥ!